Eastern Sonai ex-Servicemen Welfare Association Bantarapur Cachar na shinduna Operation Sindoor na Maipakkhibaga mari Leinana Tiranga Yatra Bike Rally ama ngasi Bantarapur gi mapham shinba thungna Chatkhre. Bike Rally aduda ex-Servicemen Welfare Association gi President Ibungotombi, URDS gi President S Manjor, URDS President Hais Bimol, Nongthang Leima, Naurem Tunilal amadi Social Activist ke Ashni yauna ex-Servicemen Futara Romna Sarukyaki. Rally aduga mari Leinana ex-Servicemen Welfare Association gi President Ibungotombi na hai handak Indiana Pakistan gi mathakta Chatkhre Operation Sindoor Maipakkhiba adubu thagatpa phongdokpa oina bike rally asi pangthokpani adubu lan aduda kanagumba amagi macha amadi mapuroibana chingba kainakhiba adudi nungaitaba fawi mareibak ki damak kathokhiba athobasing adugi damak ikai khumnaba utli haina mahakna makha takhi. Asuma kudung tiba kiala kudasu apa ini ada asuma cek pangdaba ini sudah berkomunikasi adu ngasi dikiri ayo kaja bapangi aku je matam tarap amat tu huene chatpi mangam gadra ai basi waktu nama ilah bapangi apa Bharat imagi damak tu ina jati ki damak tu na tau batara gadi aku si Hindu Muslim Sikh Isai punya bakti amat ne kanduk bisi